ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯜꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯕ ꯐꯤꯜꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯕ꯭ꯔꯦꯀꯤꯡ ꯁꯔꯐꯦꯁ ꯐꯤꯜꯝ ꯑꯁꯤ ꯍꯣꯔꯔ ꯑꯃꯁꯨꯡ ꯑꯦꯛꯁꯟꯗ ꯕꯦꯁ ꯇꯧꯕ ꯐꯤꯜꯝ ꯑꯃꯅꯤ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤ ꯁꯔꯚꯥꯏꯚꯦꯜ ꯀꯦꯇꯦꯒꯣꯔꯤꯒꯤ ꯐꯤꯜꯝ ꯑꯃꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯜꯝ ꯑꯁꯤꯒꯤ ꯔꯦꯇꯤꯡ ꯀꯔꯤ ꯄꯟꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯜꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯃꯗ ꯑꯉꯧꯕ ꯍꯨꯏ ꯑꯃꯅ ꯌꯥꯝꯅ ꯂꯥꯛꯅ ꯈꯣꯡꯉꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯎꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯨꯔꯦꯟꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯖꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯗꯨꯋꯥ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯃꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯍꯦ ꯑꯦꯚ꯭ꯔꯤꯋꯥꯟ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯏꯟꯗꯤꯌꯥꯒꯤ ꯑꯜꯇꯤꯃꯦꯠ ꯒꯦꯝ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯀꯤ ꯕꯦꯠꯇꯤꯡ ꯋꯦꯕꯁꯥꯏꯠ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯀꯦꯠꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ ꯅꯍꯥꯛꯅ ꯃꯁꯤꯗ ꯔꯦꯖꯤꯁꯇꯔ ꯍꯦꯛ ꯇꯧꯕꯒ ₹300 ꯑꯃ ꯔꯦꯄꯤꯗ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯒꯅꯤ ꯀ꯭ꯔꯤꯀꯦꯠꯁꯇ ꯖꯤꯂꯤ ꯒꯦꯝ ꯁꯥꯟꯅꯔꯒ iPhone 16 Pro Max ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯐꯪꯕ ꯌꯥꯔꯤ ꯀ꯭ꯔꯤꯀꯦꯠꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯐꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯖꯤꯂꯤ ꯒꯦꯝꯗ 50 ꯐ꯭ꯔꯤ ꯁ꯭ꯄꯤꯟ ꯐꯪꯕꯤꯔꯣ ꯑꯗꯨꯒ ꯃꯁꯤꯕꯨ ꯁ꯭ꯄꯤꯟ ꯇꯧꯗꯨꯅ ꯏꯪꯃꯛ ꯋꯤꯅꯤꯡꯁꯨ ꯑꯣꯏꯕꯤꯔꯣ ꯀ꯭ꯔꯤꯀꯦꯠꯁ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯔꯤꯐꯔ ꯇꯧꯕ ꯈꯨꯗꯤꯡꯒꯤ ₹300 ꯑꯃꯕꯨꯁꯨ ꯐꯪꯕꯤꯔꯣ ꯑꯗꯨꯒ ꯀ꯭ꯔꯤꯀꯦꯠꯁ ꯑꯦꯞꯁ ꯑꯁꯤ ꯍꯦꯛ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒ ꯅꯉꯣꯟꯗ ꯕꯥꯔꯗꯦ ꯕꯣꯅꯁ ꯑꯣꯏꯅ ₹1000 ꯑꯃꯕꯨꯁꯨ ꯐꯪꯕꯤꯔꯣ ꯀ꯭ꯔꯤꯀꯦꯠꯁ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯣꯝꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯕꯨꯁꯨ ꯍꯦꯟꯒꯠꯍꯟꯕꯤꯔꯣ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯤꯀꯦꯠꯁꯇꯒꯤ 50% ꯑꯦꯐꯤꯂꯤꯌꯦꯠ ꯏꯁꯟꯕꯨꯁꯨ ꯐꯪꯕꯤꯔꯣ ꯑꯗꯨꯒ ꯀ꯭ꯔꯤꯀꯦꯠꯁ ꯑꯦꯞꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯥꯞꯆꯟꯕ ꯑꯃꯗꯤ ꯂꯧꯊꯣꯛꯄ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯔꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯑꯁꯤ ꯐꯣꯟ ꯄꯦ ꯒꯨꯒꯜ ꯄꯦ ꯑꯣꯔ ꯑꯦꯅꯤ ꯕꯦꯡꯛꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯏ ꯃꯁꯤ ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯑꯦꯞꯁ ꯑꯃꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯟꯊꯕ ꯇꯧꯗꯅ ꯑꯩꯒꯤ ꯀꯃꯦꯟꯗ ꯄꯤꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣ ꯃꯗꯨꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯗꯨꯋꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛ ꯗꯨꯋꯥ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝꯅꯤ ꯍꯥꯏꯕꯗꯤ ꯗꯨꯋꯥꯒꯤ ꯃꯆꯦ ꯏꯗꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯦꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯗꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯗꯨꯋꯥꯗꯣ ꯑꯩꯒ ꯍꯧꯖꯤꯛꯇ ꯁꯥꯟꯅꯃꯤꯟꯅꯔꯝꯕꯅꯤ ꯑꯩꯍꯥꯛꯁꯨ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯂꯨꯞꯈꯤꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯅꯤꯅ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯂꯨꯞꯄꯒ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯗꯨꯋꯥ ꯑꯗꯨꯕꯨ ꯐꯪꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯈꯣꯡꯕꯥꯟꯗ ꯂꯩꯔꯤꯕ ꯊꯣꯡꯒꯥ ꯑꯗꯨꯗ ꯄꯨꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯁꯣꯔ ꯀꯥꯝꯖꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯨꯋꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯦꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯏꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯅꯥꯎꯅꯨꯄꯤ ꯗꯨꯋꯥꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯄꯨꯒꯗꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤ ꯐꯖꯅ ꯁꯦꯟꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯗꯥꯗ ꯆꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯉꯥꯡꯕ ꯑꯁꯤꯗ ꯏꯗꯥ ꯑꯗꯨꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯈ꯭ꯔꯤꯕ ꯁꯤꯟ ꯑꯗꯨ ꯏꯗꯥꯒꯤ ꯃꯪ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯏꯗꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯀꯥꯎꯕ ꯉꯝꯃꯝꯗꯦ ꯃꯁꯤꯗꯒꯤ ꯏꯗꯥ ꯑꯗꯨ ꯍꯧꯒꯠꯂꯛꯑꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯔꯨꯝ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯗꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯦꯛ ꯇꯧꯁꯟꯅꯕ ꯇꯧꯔꯝꯃꯤ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯗ꯭ꯔꯦꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯌꯥꯝꯅ ꯑꯔꯨꯕ ꯏꯁꯤꯡꯗ ꯀꯨꯝꯕ ꯃꯇꯝꯗ ꯁꯦꯠꯄ ꯁꯨꯠ ꯑꯗꯨꯕꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯃꯤꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯤꯡꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯊꯣꯛꯑꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁ꯭ꯋꯤꯇꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯉꯦ ꯅꯍꯥꯛ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥ ꯅꯪ ꯏꯔꯣꯏꯕ ꯆꯠꯀꯗꯣꯔꯤꯕ꯭ꯔꯥ ꯏꯗꯥꯅ ꯃꯁꯤꯗꯤ ꯏꯔꯣꯏꯕ ꯀꯧꯗꯤꯌꯦ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯃꯐꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯝꯅꯕꯒꯤ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯂꯩꯔꯤ ꯑꯃꯗꯤ ꯌꯦꯡꯁꯤꯟꯕ ꯆꯠꯄ ꯑꯗꯨꯕꯨꯅꯤ ꯏꯗꯥꯅ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡ ꯇꯧꯗꯣꯔꯤꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯏꯗꯣꯝꯆꯥ ꯗꯨꯋꯥꯒ ꯅꯍꯥꯛꯀꯤ ꯕꯨꯕꯣꯛ ꯑꯦꯅꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯀꯗꯣꯔꯤꯕꯅꯦ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯄꯪ ꯄꯪꯅ ꯑꯁꯨꯝꯅ ꯍꯪꯖꯔꯛꯂꯝꯃꯤ ꯏꯃꯥ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯈꯣꯡ ꯃꯣꯖꯥ ꯇꯣꯡꯒꯗꯣꯏꯔꯥ ꯏꯗꯥꯅꯁꯨ ꯍꯣꯏ ꯇꯣꯡꯗꯣꯏꯅꯦ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯏꯪꯕꯅ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯞꯇꯣꯔꯤꯕ ꯈꯣꯡ ꯃꯣꯖꯥꯗꯣ ꯑꯗꯨꯗꯤ ꯔꯕꯔꯒꯤ ꯈꯣꯡ ꯃꯣꯖꯥꯅꯦ ꯑꯁꯨꯝꯅ ꯃꯃꯥꯅ ꯐꯥꯒꯤ ꯇꯧꯕ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯆꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯑꯃꯨꯛ ꯅꯍꯥꯛꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯗ ꯅꯍꯥꯛꯁꯨ ꯌꯥꯎꯍꯟꯗꯣꯔꯤꯕꯅꯤ ꯏꯗꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯏꯃꯥ ꯅꯪ ꯕꯕꯥꯒ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯏꯗꯥꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗꯤ ꯏꯗꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯏꯔꯤꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯕꯕꯥꯅ ꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯗ ꯇꯨꯝꯃꯤꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯅ ꯏꯔꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯗꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤꯗꯤ ꯃꯄꯥ ꯑꯗꯨꯕꯨꯅꯤ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯅꯪꯒꯤ ꯕꯕꯥꯒ ꯑꯩꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯣꯏꯌꯦ ꯃꯃꯥꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯁꯦ
Nangi babaga aiga karisu saunaba leite ayakti nangi boboka idom chagado unadaba kuire haiduna unaba chatke tawbane masdagi ayakna halaba matungda nangi babane aine nangne nungaina leiradowni haiduna machanupi dubu themjanbirami mata asidagi koina karigumba kharadi khamagame madudi ida amadi mahaki nupa Eric makoinigi marakta karigumba nungainadaba kharadi leire haibasi masigi matungda koina yamna chauraba jahas amabu uwa fangli masdagi koina hujiki chauraba jahas adugi makhada nupi amabu uwa fangli aduga haiba nupi si duwani matam asidadi mahaksu yamna mapung mari fana chauduna leramle aduga mahak asi hujiki chauraba jahas adugi thabak tawribani matam asida duwagi manakta nupa ama changjalaga duwada oxygen teng adubu pirami aduga nupa aduna nakna litliva thermokit adubu karamba makhangi thermokit no harami duwana su asaba thermokit ne harami haibadi mahakna setliba dress asi hakchangda asaba fawba dress ne haribani Maudagi duwana makhatana aina mafam asida thabak tawrikliba asi tha maridi fare adubu paisadi amada fangdri natra adubu aina ngaklibadi nakoi singsi loina ngawr maleda asigumba thaba asibu yamna ingraba matam asida tawriba asi karigino nupa aduna masi tawriba se season oidana tawribane adu oi taragadi nahak masigi thaba asi loiraga nahak ice bath amasu watliko haiduna nupa aduna fagi taromi asumna tawba asida duwa adusu mafam asida noktuna lehorami Masdagi duwa asi samudra adugi manungda kumthara ami aduga jahas adugi main propeller dudi karimta tawde jahas adugi pangkhagi jahas ki pangkha amabudi kharadi soe aduga pangkha ahum amadi karimta tawde harami maudagi jahas adugi manungdagi asumna haklami hoi fare adudi nahak hauji bo thruster gi manakta chatlo harami mata asida bo thruster hariba si koina jahas ki makok waida matai da pangkha ani khaktang pali aduga hariba pangkha ani asina jahas na thogdoramdai amadi jahas na khamamdai da mamai leisanaba matamda sinaba pangkha adubuni maudagi duwana mahak bo thruster adugi manakta chatle harami audagi duwana sumna harami masigi engine asidi function tawdre asumna hairaga mahakna bo thruster adugi manungda changnaba haiduna tarami adu mahakna asumna changpa matamda mafam adu yamna chilammi haibadi mahakna changpa matamda irailani hekta phaujalakpa yaramde mahaki maningda poriba oxygen tanki aduda su palami matam aduda jahas adudagi kamaina tawrino haiduna hangaklami duwana pangkha asi jot ki tara mayam amana punduna phajalaga leire harami aduga mahakna masi semjanaba honaba matamda minute 15 bukti changni harami maudagi duwa adu as mafam asidi yamna inge ayak thermokit ani puramdawni harami maudagi jahas adugi manungdagi su nupa aduna nooga nahak hanana mafam aduda changagadi ingadi habadu khangdabra hairaklami maudagi mahakna reti ma puthoraaga mafam aduda palliba mayamsing adubu kakpa horoklami adubu asumna kakpa hek horopaga bo thruster gi pangkha adu ungaklami maudagi mahak karino tawribasibu haiduna maning handuna tholami maudagi duwana jahas ki pangkha ji unga nakhoibu ai leiribasi karimta udabra hairaklami maudagi jahas adudagi su aikoina karimta tawkhiba leite aikoi mafam asida mafam adugi engine adusu on tawde harami maudagi duwa adu engine asi on tarokle pangkha asi ungba horokle hairaga mahak yamna pakhatna mahakna lansalakpa akhuba makhun aduda kanna yanduna lerami adubu pangkha asisu yamna kanna ungchalakpana mahak yanbadi yamna warami masdagi engine adusu yamna kanna ungakpadagi duwana yalamiba oxygen gi teng adu mangondagi nantoktuna paithokirami maram aduna hairiba oxygen gi teng aduna bo thruster gi pangkha aduda panduna lekhirami masdagi koida sinasi kat tawkhraga duwana yamna sauna control room aduda sangaga jahas adubu control tawriba nupa aduda kinna thilami maudagi jahas ki ngasai gi nupa aduna su duwa adu faraga masi aikoina tawbunate masa matonda engine adu on torokpani masi aikoi gi asoibunate haiduna duwa bu khamami maudagi duwana yamna sauna aibu thadu nakhoi myam sinaduna aibu hatogi tawbunatra ai yamna pende haiduna mahak mafam aduda lauduna leyami masdagi duwa asi hojiki jahas adudagi bot amada tongduna tholaami aduga matam asida mahaki makhut adu yamna thina soami maramdi mahakna ngasai masa kanjanabagi damakta yot ki jali aduda yamna kanna yankhiba adunani masdagi aikoida flight amabumu uhali aduga flight adudagi aikoina ida kumakpabu uwa fangli aduga ida asibu matungdagi mahaki manau nupi duwana ida haiduna koklami idana su duwada hai harami duwana maudagi nahakti yamna nganna laina idana masibu nganna laibra haise nahak hengwai nahaki su nacha leirakanda hairaga sumna wasi lepaga duwa nahaki nakhut adudi kaidaure haiduna harami duwana karimta nateda nahaki bi adu lawthurase mamana mapanda ngaiduna lehorabane asumna duwa amadi ida makoi ani du machigi pot adubu puduna tholami matam masida makoi gi mama ani adu makoi bu ngaiduna lerami
ꯃꯗꯨꯗꯒꯤ ꯗꯨꯋꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯃꯃꯥ ꯑꯗꯨꯅ ꯄꯣꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯨꯋꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯦꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯏꯗꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯨꯋꯥꯒꯤ ꯅꯨꯠ ꯀꯧꯕ ꯍꯨꯏ ꯑꯃꯕꯨꯁꯨ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯗꯨꯗꯒꯤ ꯑꯦꯅꯤꯅ ꯃꯆꯥꯅꯨꯄꯤ ꯏꯗꯥꯗ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯌꯨꯝꯒꯤ ꯂꯝꯕꯤ ꯇꯝꯅ ꯍꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯂꯝꯕꯤ ꯑꯁꯤꯗ ꯑꯦꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯄꯨꯟꯅ ꯎꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯏꯊꯣꯛꯎꯁꯤ ꯗꯤꯞ ꯋꯥꯇꯔ ꯗꯥꯏꯚꯤꯡ ꯇꯧꯔꯨꯁꯤ ꯑꯗꯨꯒ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯀꯌꯥ ꯌꯦꯡꯊꯣꯛꯎꯁꯤ ꯅꯈꯣꯏꯁꯨ ꯃꯥꯏꯟ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯦꯅꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯣꯛ ꯈꯨꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯁꯤ ꯂꯩꯅꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯃꯗꯨꯗꯒꯤ ꯑꯦꯅꯤꯅ ꯏꯗꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯉꯛꯂꯝꯃꯤ ꯑꯉꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤ ꯏꯗꯥꯅ ꯏꯃꯥ ꯅꯁꯨꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯔꯦ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯏꯃꯥ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯗꯕꯤꯗ ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯏꯔꯤꯛꯇꯤ ꯀꯝꯗꯧꯔꯤ ꯅꯈꯣꯏ ꯌꯨꯝꯗꯤ ꯀꯔꯝ ꯄꯥꯜꯂꯤꯕ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯃꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯌꯥꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯅꯤꯅ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯆꯥꯒꯤꯁꯨ ꯈꯜꯂꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯏꯗꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯀꯥꯎꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯏꯃꯥ ꯏꯆꯦ ꯑꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯈꯛꯇꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯞꯄꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯦꯅꯤ ꯑꯃꯗꯤ ꯗꯨꯋꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯗꯥ ꯑꯗꯨꯗꯤ ꯏꯔꯣꯏꯕ ꯌꯥꯎꯔꯝꯗꯦ ꯃꯍꯥꯛ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤꯅ ꯏꯔꯥꯛꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯏꯗꯥꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯗꯨꯋꯥꯒꯤ ꯀꯥꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯗꯥꯅ ꯗꯨꯋꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯅꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯨꯋꯥꯅ ꯀꯩꯗꯧꯔꯦ ꯏꯆꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯉꯁꯥꯏ ꯀꯥꯔ ꯃꯅꯨꯡꯗ ꯇꯧꯈꯤꯕꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯋꯥ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯗꯨꯋꯥꯅ ꯑꯁ ꯏꯆꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯏꯃꯥꯗꯣ ꯉꯁꯤ ꯒꯥꯔꯤ ꯊꯧꯗ꯭ꯔꯤꯀꯥꯟꯗ ꯒꯨꯂꯤ ꯆꯥꯍꯧꯗꯕꯒꯤꯅꯦ ꯍꯥꯏꯔꯝꯃꯤ ꯏꯗꯥꯅ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯅꯕꯨ ꯏꯃꯥꯁꯦ ꯂꯩꯃꯤꯟꯅꯔꯤ ꯑꯩꯒ ꯑꯣꯏꯔꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ ꯗꯨꯋꯥꯅꯁꯨ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯍꯥꯛꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯁ꯭ꯋꯤꯗꯦꯟꯗ ꯂꯥꯛꯇꯨꯅ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤꯒ ꯎꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯗꯨꯋꯥꯅ ꯏꯆꯦ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯕꯅꯦ ꯑꯩ ꯐꯤꯂꯤꯄꯤꯟꯗ ꯑꯦꯗꯚꯦꯟꯆꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯕꯒꯤꯅꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯗ ꯍꯧꯖꯤꯛ ꯎꯟ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯦꯝꯄꯔꯦꯆꯔꯁꯤ -5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯌꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯅꯤ ꯑꯗꯨ ꯂꯣꯛ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗ ꯏꯃꯥ ꯉꯁꯤ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡ ꯇꯧꯕ ꯑꯁꯤꯗ ꯏꯃꯥ ꯂꯥꯛꯑꯅꯨ ꯏꯃꯥꯒꯤ ꯅꯁꯥꯗꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯏꯗꯥ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯎꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯗꯥꯅ ꯗꯨꯋꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯗꯨꯋꯥ ꯑꯗꯨ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯗꯨꯋꯥꯅ ꯃꯆꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯛꯑꯝꯃꯤꯕ ꯆꯨꯔꯨꯞ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯨꯏ ꯅꯨꯠ ꯑꯗꯨꯗ ꯑꯃꯨꯛ ꯄꯤꯖꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯏꯗꯥꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯔꯝꯃꯤ ꯗꯨꯋꯥꯅ ꯃꯁꯤ ꯏꯃꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯉꯥꯡꯕ ꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯆꯦꯗ ꯃꯈꯣꯏ ꯆꯠꯂꯁꯤꯔꯥ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯗꯨꯋꯥ ꯑꯃꯗꯤ ꯏꯗꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯌꯥꯗ꯭ꯔꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯀꯩꯗꯧꯔꯒꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯇꯌꯥꯔ ꯑꯗꯣ ꯄꯝꯆꯔ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯑꯗꯨꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯇꯌꯥꯔꯒ ꯑꯌꯥꯎꯕ꯭ꯔꯣ ꯇꯌꯥꯔ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠ ꯌꯥꯎꯍꯟꯗꯕꯤ ꯊꯝꯃꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯗꯨꯅꯁꯨ ꯑꯩꯅ ꯄꯥꯎꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯃꯈꯣꯏ ꯂꯥꯛꯑꯅꯤꯌꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯁꯤ ꯁꯦꯝꯃꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯑꯦꯛꯁꯄꯤꯌꯔ ꯇꯌꯥꯔꯒꯨꯝꯕꯗꯤ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯁꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯗ ꯖꯛ ꯀꯥꯞꯈꯠꯄ ꯍꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯗꯨꯅꯁꯨ ꯅꯈꯣꯏ ꯑꯅꯤ ꯅꯃꯥꯟꯅꯕꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯏꯗꯥꯅ ꯃꯈꯣꯏ ꯑꯅꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯖꯛ ꯑꯗꯨ ꯍꯦꯛ ꯀꯥꯞꯈꯠꯄ ꯍꯧꯕꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯤ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨ ꯈꯨꯗ ꯑꯗꯨꯗ ꯇꯣꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯨꯋꯥ ꯑꯃꯗꯤ ꯏꯗꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯕ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯐꯝꯗ ꯌꯧꯔꯝꯃꯤ
ꯑꯗꯨꯒ ꯏꯗꯥꯅ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯎꯈ꯭ꯔꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯨꯋꯥꯅ ꯃꯪꯗ ꯎꯔꯤꯕꯔꯣ ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯒ ꯏꯃꯥꯒ ꯅꯠꯇꯅ ꯀꯅꯥꯃꯠꯇꯅ ꯈꯪꯗ꯭ꯔꯤꯕ ꯃꯐꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯈꯣꯏꯒꯤ ꯀꯥꯔꯗꯨ ꯍꯥꯡꯇꯣꯔꯛꯑꯒ ꯃꯈꯣꯏꯒꯤ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡ ꯇꯧꯅꯕꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯋꯥꯅ ꯃꯆꯦꯗ ꯏꯆꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯩꯈꯣꯏꯗ ꯋꯥꯌꯔꯂꯦꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯗꯤꯚꯥꯏꯁꯁꯨ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯄ ꯑꯁꯤꯗ ꯏꯗꯥꯅ ꯗꯨꯋꯥꯗ ꯅꯍꯥꯛꯇꯤ ꯃꯁꯤꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯉꯤꯕ, ꯅꯍꯥꯛ ꯍꯨꯔꯥꯜꯂꯛꯂꯤꯕꯔꯣ? ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯁꯤ ꯑꯩꯍꯥꯛꯅ ꯁꯤꯞ ꯑꯃꯗ ꯊꯕꯛ ꯇꯧꯋꯦ, ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯇꯧꯔꯤꯕ ꯁꯤꯞ ꯑꯗꯣ ꯃꯈꯣꯏꯅ ꯊꯥ 4 ꯁꯨꯔꯦ ꯄꯩꯁꯥ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯑꯩꯍꯥꯛꯀꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯁꯤꯞ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯈꯣꯡꯕꯥꯟ ꯇꯝꯅ ꯄꯨꯊꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯑꯃꯁꯨ ꯍꯧꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯗꯨꯋꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯏꯗꯥꯗ ꯑꯁꯨꯝꯅ ꯍꯪꯉꯛꯂꯝꯃꯤ, ꯏꯆꯦ ꯅꯍꯥꯛꯀꯤ ꯐꯣꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯅꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯀꯌꯥꯝ ꯌꯥꯎꯔꯤ? ꯑꯗꯨꯒ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯀꯣꯜ ꯇꯧꯔꯛꯄ ꯈꯣꯠꯄ ꯂꯣꯏꯅ ꯌꯦꯡꯍꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯐꯣꯟꯕꯨꯗꯤ ꯃꯩ 80% ꯌꯥꯎꯔꯤꯌꯦ꯫ ꯗꯨꯋꯥꯅ ꯍꯣꯏ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯣꯟ ꯌꯥꯎꯗ꯭ꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕ ꯋꯥꯌꯔꯂꯦꯁ ꯁꯦꯇꯦꯂꯥꯏꯠꯀꯤ ꯐꯣꯟ ꯌꯥꯎꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯅꯨꯡ ꯑꯃ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯃꯩ ꯑꯗꯨꯗ ꯇꯥꯁꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯆꯦꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯣ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯑꯣꯏꯅ ꯊꯝꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯨꯡ ꯑꯁꯤꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯥꯟꯗꯅꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯥꯎꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯣꯏꯅ ꯄꯩꯁꯤꯟꯗꯨꯅ ꯊꯅꯝꯃꯤ, ꯍꯥꯏꯕꯗꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ 3 ꯑꯃꯕꯨꯁꯨ ꯌꯥꯎꯅ ꯊꯅꯝꯃꯤ꯫ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯊꯝꯈꯤꯕ ꯑꯃꯗꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ 3 ꯃꯐꯝ ꯑꯁꯤꯗ ꯊꯝꯈꯤꯕ ꯑꯁꯤ ꯅꯤꯡꯁꯤꯡꯕꯤꯍꯧ꯫ ꯃꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯗꯨꯋꯥꯅꯁꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯇꯥꯔꯒꯗꯤ ꯅꯨꯡꯅ ꯇꯥꯔꯛꯂꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠ ꯑꯁꯤ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯊꯅꯝꯃꯒ ꯃꯍꯥꯛ ꯅꯥꯀꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯨꯋꯥ ꯑꯃꯗꯤ ꯏꯗꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯆꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯦꯡꯉꯨ ꯏꯆꯦ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ 46 ꯐꯤꯠ ꯌꯧꯅ ꯀꯨꯝꯊꯗ꯭ꯔꯤꯕꯅꯤ꯫ ꯅꯪ ꯄ꯭ꯔꯦꯛꯇꯤꯁꯇꯤ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯀꯥꯎꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯁꯨꯝꯅ ꯍꯥꯏꯔꯒ ꯗꯨꯋꯥꯅ ꯃꯈꯥ ꯇꯥꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯤꯠ 13 ꯀꯨꯝꯊꯔꯁꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯄꯣꯏꯟꯠ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯦꯐꯇꯤ ꯄꯣꯏꯟꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯥꯈꯠꯄ ꯑꯃꯗꯤ ꯀꯨꯝꯊꯕ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯕ ꯇꯥꯔꯒꯗꯤ, ꯍꯥꯏꯕꯗꯤ ꯄꯣꯊꯥꯗꯕꯤꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯑꯦꯁꯤഡ് ꯐꯣꯝ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯁꯦꯐꯇꯤ ꯄꯣꯏꯟꯠ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯏꯁꯤꯡ ꯑꯁꯤꯗꯒꯤ 16 ꯐꯤꯠ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯗꯨꯋꯥꯅ ꯃꯆꯦꯗ ꯏꯁꯤꯡ ꯑꯁꯤꯗ ꯀꯨꯝꯕ ꯃꯇꯝꯗ ꯇꯧꯒꯗꯧꯕ ꯍꯤꯔꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯕꯦꯂꯨꯟ ꯑꯃꯕꯨ ꯂꯪꯊꯔꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤꯕꯨ ꯈꯪꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯗꯨꯋꯥꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯝꯊꯔꯛꯄ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯨꯋꯥꯅ ꯏꯗꯥꯗ ꯃꯈꯣꯏꯒꯤ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯗꯨꯋꯥꯅ ꯃꯆꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯗꯥ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯏꯗꯥꯅꯁꯨ ꯍꯣꯏ ꯑꯩ ꯅꯪꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯋꯥꯅ ꯃꯆꯦꯗ ꯃꯐꯝ ꯑꯁꯤ ꯅꯪ ꯈꯔꯗꯤ ꯀꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏꯅ ꯆꯪꯉꯛꯂꯤꯕ ꯑꯁꯦ ꯈꯔꯕꯨꯗꯤ ꯈꯨꯔꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯅ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯦ, ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯣ ꯏꯆꯦꯗ ꯎꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯦ ꯑꯗꯨꯗ ꯏꯆꯦ ꯑꯩꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨ ꯁꯝꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯆꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯄꯨꯔꯛꯑꯀꯥꯟꯗ ꯃꯐꯝ ꯑꯃꯗ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯄꯨ ꯏꯆꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯦ ꯑꯗꯨꯗ ꯏꯆꯦ ꯑꯩ ꯅꯉꯣꯟꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯈꯔ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯏꯗꯥꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯗꯨꯋꯥꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯜꯂꯤꯕ ꯑꯗꯨꯕꯨ? ꯇꯧꯁꯦ, ꯅꯪꯅ ꯇꯜꯂꯒ ꯑꯩꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯃꯆꯦꯗꯒꯤ ꯃꯨꯜꯂꯒ ꯃꯆꯦꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯕꯨ ꯈꯔ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯦꯅ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯑꯣꯛꯁꯤꯖꯦꯟ ꯑꯗꯣ ꯈꯔ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥ ꯑꯃꯗꯤ ꯗꯨꯋꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯈꯔ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯦꯗ ꯌꯥꯔꯦ ꯂꯦꯞꯄꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯎꯒꯠꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯟꯕ ꯉꯝꯗꯕ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥ ꯑꯗꯨ ꯃꯊꯛ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯅ ꯎꯞꯄꯝꯃꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯗꯥꯅ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯏꯕ ꯑꯗꯣ ꯃꯐꯝ ꯑꯁꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ, ꯅꯍꯥꯛ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯇꯨ ꯍꯣꯟꯖꯟꯕ ꯇꯥꯔꯒꯗꯤ ꯅꯁꯥ ꯑꯗꯨ ꯂꯣꯏꯅ ꯁꯣꯛꯑꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ
Kaidaroge iche nahakna dum pakatuna leiriba asibu aina ngasai ising manungda oxygen thado hairiba ado mafam asida aikoigi oxygen fangnabane yare ichesu ichena upiba oxygen mask ado lawtho hairami maudagi machi edusu oxygen mask adu lawthoami masdagi duwana yengu iche hairaga mahaki machi eduda mahaki mama amadi makoi nigi ming adu wal aduda haga leiba adubu machi edu dengalami aduga duwana makatana machi da hairami masigi nungda iba ming ase masi aiba thang ase aigi isagi asengba paisana leijabane masi khaktambu aramgani aina ngasi phawda leiba ngamjariba pot ase haiduna masida nok tuna tamjarmi adubu masigi ona tainabada idana mahaki machanupi duwada sumna haklami imaga na khoeni di yamna nungairba natro aibuna ithanda inthoga thamaga maduda duwana noga ise nangbu kaidarage matam asida idana makoina angang oringe matamgi wari ama duwada lerami idana angang oringe matamda mahaki mama mapa asi divorce toromi maramaduna ida asi mahaki mapaga leiminarami maramaduna ida asi piingai matamdagi harau tayamba asi karimta phangjarakte adubu duwadi mamaga leiminabanina mahak enjoy tawduna harau tayamba kyabu fangai haujiksu duwadi yamna harau tayamna hingduna leiri adubu idadi mahaki nupaga amuk saunabagi mahaki family problemsu yamna leiribani hariba wari sigi matangdagi masimanaw ani si amuk mafam asida unkhanarami maudagi duwana macheda ise yare to mafam asida aikoi karida walak libano aikoi ani deep water driving tawbala iba natro to asi haiduna makoi ani mafam aduda khanaba adu to ami masdagi idadu mafam adudagi mahak yamna ingne haraga mahaki oxygen mask adu upsan khirami masdagi idadu hosiki mafam adudagi thogla ami aduga duwasu mahaki matungda inarami maudagi duwana mahaki mache idada nahaki oxygen gi level adu kya yauri yengo harami idana mahaki oxygen level adu 12 bar yauri harami duwana adudi yamna yaudre nahaksu ingammani aisu ingbudi inge aikoi masidagi minute ahum khatang chatpa taragadi aikoi gi safety point adu yaurani adudagi di aikoi mathakta car si haiduna machi adu da harami asumna wari chanaringe matam asida makhogi matungda sak ani bu yengduna lerami maudagi duwana macheda iche yengo nahaki natungda leiriba sak ado makoi singasi mi chaba sak nate makoi se afaba sak ngaktane makoina nangonda wari sara ine nahaksu makoigi paukhoma pi khwairami aduga sumna tawringe matam asida sak adu makoida munne ngamaga maning halaga chatkhirami idana kari daure makoina aikoida yengamaga halaga chatkrisi haiduna hangami duwana su aisu khangde hairami aduga haineringe serak asida makoina leiriba mafam asida mathakta nung kaya ama taba horoklami duwana macheda makoigi suit manungde yauriba safety asian gi screw adu leitho hairami maramdi masi leithokpa taragadi makoina mathakta kaaba asi yamna tuna ka khidribani adubu sumna haineringe serak asida yamna chawrba nungjaw ama duwagi mapada tasalami adubu idadi nung asidagi leithorami adubu duwadi nung asina nanduna ising asigi makhada chenthaduna puthakirami maudagi idasu tabom khangdraduna duwa haiduna koikau kauduna lerami aduga ai nahaki nanakta lae hairaga mahak makhada kungkhirami masdagi idana duwa ai kumthara haiduna koilaw lawringe matamaduda duwana ai sida leire iche haklami aduga mahak asi mafam amada pallaga leire harami maudagi idana duwa nangi flashlight to thalao ai nangna leirise kadaidano khangdre harami asumna machena pakhana hairiba sida duwana iche nang amta tumina leyo nahak yamna pakhatkanu nang nasado hanamta normal da leyo asumna hairaga iche nahak na hojik leiriba si kyam yamna luba mafamdano haiduna hangami idana mahak hojik 72 feet luba mafamda leire harami maudagi duwana fare adudi aibudi mafam asida panduna leire ado nahak hana muktang gyan takho nangna adumaina nasado pakatuna leiba taragadi oxygen ado tuna loikrani aduna nang gyan tana makhada adum tamna kumao hairami maudagi idasu tamna kumakpana mahak samudra dugi makha thangba sarukta yorami matam aduda duwana mu iche nahak hojik kyam yamna luba mafamda leire amu hanglami idana 108 feet jaure ado aikoi mafam asidagi sasat thokrasi harami duwana kaimta pakhatkanu hojik nang makha yorabanina nahaki light ado 360 da ungaga thalao hairami maram aduna idasu mahaki light adu round adubu ungduna kapami adubu mahakna mahaki manaw nupi dudi ude haiduna duwada hairami maudagi duwana fare adu oi taragadi nahaki sutta marker rope yaramgani madu lawtho aina dum khanba matamda nahakna leiribase aingondagi 40 feet muk lapamgado male maram aduna marker rope ado mafam adugi nungamadagi selamo aduga nahak khongkap nifu lao haiduna hairami sumna hairiba si idana su toromi asumna sum lakpa lambi sida idana duwada nahak nung adudagi nanthokpa ngamdra hairami duwana su ise ayhaki isase pulap nankrabane ayhak thokpa ngamdra hairami adubu ayhakna daw yaribadi ayhaki isasida direct nansanba nate ayhak karak asida chappaga leiribane hairami
ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯗꯨꯋꯥ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯗꯥꯅ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛꯅ ꯂꯥꯛꯏꯕ ꯑꯁꯦ 66 ꯐꯤꯠ ꯌꯧꯁꯜꯂꯛꯂꯦ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯗꯨꯋꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯃꯥꯔꯀꯔ ꯔꯣꯞꯇꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯀꯤꯁꯜꯂꯝꯃꯒ ꯂꯥꯛꯑꯣ ꯑꯩꯍꯥꯛꯅ ꯈꯟꯕꯗ ꯅꯍꯥꯛ ꯌꯥꯝꯅ ꯅꯛꯁꯜꯂꯛꯑꯕ ꯃꯥꯜꯂꯦ ꯅꯍꯥꯛ ꯁ꯭ꯇꯦꯞ ꯈꯔꯒ ꯂꯥꯛꯈꯣ ꯍꯥꯏꯔꯝꯃꯤ ꯏꯗꯥꯅ ꯗꯨꯋꯥ ꯑꯩ ꯅꯪꯕꯨ ꯁꯨꯡꯎ ꯎꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯅꯨꯡ ꯉꯥꯛꯇꯅꯦ ꯗꯨꯋꯥꯅ ꯑꯃꯨꯛ ꯏꯗꯥꯗ ꯏꯆꯦ ꯅꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯗꯣ ꯀꯌꯥꯗ ꯂꯩꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯏꯗꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯁꯤ ꯌꯥꯝꯁꯜꯂꯛꯇ꯭ꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯐꯔꯦ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯗ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯣ ꯌꯥꯝꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯗꯨꯋꯥꯅ ꯃꯈꯥ ꯇꯥꯅ ꯏꯆꯦ ꯅꯪꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯑꯩꯍꯥꯛ ꯍꯥꯟꯅ ꯊꯤꯕ ꯐꯪꯍꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯔ ꯆꯪꯁꯤꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯨꯋꯥꯅ ꯏꯆꯦ ꯅꯍꯥꯛꯀꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯀꯤ ꯂꯥꯏꯠ ꯑꯗꯣ ꯑꯩꯍꯥꯛꯅ ꯎꯕ ꯐꯪꯂꯦ ꯅꯍꯥꯛ ꯈꯔꯒ ꯆꯪꯁꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯁꯨꯝꯅ ꯏꯗꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯗꯨꯋꯥ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯀꯥꯔꯛꯇ ꯆꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯋꯥꯅ ꯏꯆꯦ ꯅꯍꯥꯛ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅ ꯑꯩꯍꯥꯛꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥ ꯑꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯅꯥꯎꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯅꯥꯎꯅꯨꯄꯤ ꯗꯨꯋꯥꯅ ꯅꯍꯥꯛ ꯏꯪꯅ ꯇꯞꯅ ꯂꯩꯌꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯕꯤ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯏꯟꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯗꯥꯅ ꯗꯨꯋꯥꯕꯨ ꯅꯜꯂꯤꯕ ꯅꯨꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯝꯃꯝꯗꯦ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯏꯆꯦ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯎ ꯀꯩꯗꯧꯒꯦ ꯅꯍꯥꯛꯅ ꯅꯨꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯃꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅ ꯃꯅꯥꯎꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯅꯪ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯤꯕ ꯇꯥꯔꯦ ꯏꯆꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯌꯦꯡꯉꯣ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯒ꯭ꯂꯣ ꯁ꯭ꯇꯤꯛ ꯌꯥꯎꯔꯝꯒꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯒ꯭ꯂꯣ ꯁ꯭ꯇꯤꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯁꯤꯗ ꯌꯨꯡꯁꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯌꯨꯡꯉꯝꯕ ꯂꯣꯏꯔꯒ ꯅꯍꯥꯛ ꯃꯊꯛꯇ ꯀꯥꯔꯣ ꯑꯗꯨꯒ ꯀꯣꯜ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯍꯧꯕ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡꯀꯤ ꯑꯅꯤ ꯑꯗꯣ ꯃꯈꯥ ꯑꯁꯤꯗ ꯄꯨꯊꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡꯀꯤ ꯑꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯜꯞ ꯉꯥꯏꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯀꯤ ꯑꯣꯏꯕ ꯕꯦഗ് ꯑꯃ ꯌꯥꯎꯕꯅꯤ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯦഗ് ꯑꯗꯨ ꯑꯣꯛꯁꯤꯖꯦꯟ ꯍꯥꯟꯖꯜꯂꯣ ꯑꯣꯛꯁꯤꯖꯦꯟ ꯍꯥꯟꯖꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯕꯦഗ് ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯄꯨꯈꯠꯀꯅꯤ ꯃꯁꯤꯒꯤ ꯕꯦഗ് ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯎꯕ ꯃꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ ꯍꯦꯜꯞ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯔꯦꯗꯀꯤ ꯕꯦഗ് ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯍꯥꯟꯖꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯦഗ് ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯦഗ് ꯑꯗꯨꯒꯤ ꯂꯪ ꯑꯗꯨꯅ ꯃꯈꯥꯗ ꯅꯨꯡ ꯑꯃꯗ ꯀꯤꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯏꯆꯦ ꯅꯍꯥꯛ ꯀꯥꯎꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯦ ꯅꯪꯅ ꯍꯦꯛ ꯃꯊꯛꯇ ꯌꯧꯕꯒ ꯇꯧꯗꯣꯔꯤꯕꯁꯦ ꯅꯍꯥꯛꯅ ꯀꯣꯜ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯦꯜꯞ ꯅꯤꯒꯗꯕꯅꯤ ꯑꯩꯕꯨꯗꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯌꯥꯔꯦ ꯆꯠꯂꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯏꯆꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯦ ꯑꯗꯨꯗ ꯊꯕꯛ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯅꯕꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯆꯦ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯦꯐꯇꯤ ꯚꯥꯜꯚꯀꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯤ ꯑꯦꯛꯁꯦꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛ ꯃꯊꯛꯇ ꯊꯨꯅ ꯀꯥꯈꯠꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯏꯇ꯭ꯔꯣꯖꯦꯟꯒꯤ ꯕꯕꯜ ꯀꯌꯥ ꯑꯃ ꯀꯥꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯗ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯗꯨ ꯁꯤꯕ ꯌꯥꯅꯐꯥꯎ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯅꯥꯎꯄꯤ ꯑꯗꯨ ꯀꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯅ ꯃꯍꯥꯛ ꯐ꯭ꯔꯤ ꯑꯦꯛꯁꯦꯟꯗ ꯑꯗꯨꯝ ꯃꯊꯛꯇ ꯀꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯅꯍꯥꯛꯅ ꯐ꯭ꯔꯤ ꯑꯦꯛꯁꯦꯟꯗ ꯀꯥꯔꯤꯕ ꯑꯗꯨ ꯁꯥꯡꯃꯟꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯅ ꯐ꯭ꯔꯤ ꯑꯦꯛꯁꯦꯟꯗ ꯀꯥꯗꯅꯕ ꯍꯥꯏꯔꯛꯂꯦ ꯅꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤ ꯃꯊꯪ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯃꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯕꯤꯗ ꯃꯍꯥꯛ ꯃꯊꯛ ꯌꯧꯅ ꯀꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥ ꯃꯊꯛꯇ ꯀꯥꯔꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯨꯏ ꯅꯨꯠ ꯑꯗꯨꯅꯁꯨ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥ ꯑꯗꯨ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯄꯣꯔꯝꯃꯤꯕ ꯑꯗꯨ ꯂꯧꯊꯣꯛꯑꯝꯃꯒ ꯃꯊꯛꯇ ꯀꯥꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯊꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯤꯚꯝ ꯑꯃꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯄꯣꯠꯆꯩ ꯊꯝꯃꯝꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯩ ꯊꯥꯔꯝꯃꯤꯕ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡꯁꯤꯡ ꯑꯗꯨ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄ ꯅꯨꯡꯅ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯝꯖꯤꯜꯂꯨꯕ ꯑꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡꯁꯤꯡ ꯑꯗꯨꯁꯨ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄ ꯅꯨꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅꯅꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯄꯣꯠ ꯊꯝꯐꯝꯒꯤ ꯃꯐꯝ ꯑꯁꯤ ꯐꯖꯅ ꯈꯪꯖꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯄꯣꯠ ꯑꯗꯨ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯊꯝꯃꯝꯗꯕꯤꯗ ꯈꯔ ꯂꯥꯞꯊꯣꯛꯅ ꯊꯅꯝꯕ ꯇꯥꯔꯒꯗꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯗꯨ ꯃꯈꯣꯏꯅ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯀꯨꯠꯁꯟꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯅ ꯄꯥꯟꯗꯅꯕꯅꯦ ꯍꯥꯏꯗꯨꯅ ꯊꯅꯝꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡꯀꯤ ꯑꯗꯨ ꯐꯪꯗꯅꯕ ꯁꯤꯜꯂꯝꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯗꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯁꯥ ꯄꯨꯝꯕ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯁꯜꯂꯒ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯍꯣꯕ ꯃꯈꯨꯟ ꯑꯃꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯂꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯗꯥꯗ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯗꯨꯋꯥꯗ ꯃꯍꯥꯛꯅ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯗꯨꯗꯒꯤ ꯀꯣꯜ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯗꯨꯋꯥ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯕꯦꯛꯅꯆꯤꯡꯕ ꯂꯣꯏꯅ ꯅꯨꯡꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯏꯗꯥꯅ ꯑꯗꯨꯗꯤ ꯏꯆꯦ ꯅꯍꯥꯛ ꯅꯨꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ
ida nangna khangdra toine mafam asida nanliba nung ase nungjaw ngaktane ayakna nungsing asibu inthoppa ngamdre harami duana hoi fare adudi ise car da chatlo aduga car gi manungda oxygen tank ani yawbani adudo puraga la hairami adubu idana car gi so adusu nungsing asina nanjanduna laikre ayak hojik kari tawgudribano duana adudi car gi mingsen adu thugairo aduga car gi trang adusu hango nahak hojik nangi timer duda minute 35 gi matamda set tawduna thammo aigi oxygen asi minute 35 gi manungda loirani Audagi idasu mahaki timer duda 15 minute ki time bu set tawduna thanami aduga idana makha tana heklami nahak chatlo car gi trang adusu hangto aduga car gi trang adudagi car gi jek to poro car gi jek tuna mafam asigi nungasi lokthokna baharami masdagi ida adu yamna thuna karaktuna car adugi manakta sangsalaga car adugi thonga dubu hangba yabra haidune ngami matam asidadi mahak tofong khangdraduna wakan phungwangnarabani maram asina bu mahak car gi so yauddabi lai haiba asi khangna car gi thonga dubu hangtokpa yabra haiduna yengiba asi Masdagi mahakna yamna wana tawduna car gi mingsen adubu nungna thomduna thugarami aduga car adugi maningda yawba oxygen tank ani edu lawthomi Maudagi mahakna car adugi mamangda sangsalaga car gi tranggi hangtoknaba batam adubu thirami adubu mahak mafam aduda thibam khangamde maram aduna mahak tofom khangdraduna car gi starting aduda aki makhut aduna hanjin thajalami Masdagi mahakna timer set tawkhiba aduda yengubu matamda minute 3 ka second 18 khaktang ngaiduna lemba du mahakna thengnarami Masdagi mahakna masidi panthaba yadre oh my god hairaga car adudagi kumtharaga maningi trang adubu hangnaba yamna kanna honarami adubu mahakna car gi trang adudi hangba ngamamde Maudagi mahakna maningi sit adudagi car gi trang adubu angthokpam yawbra haiduna koiti thirami adusu yaramdabadagi mahakna upai leroi haiduna car gi maningi sit adu hangtoktuna makhut adu thingjanduna trang adubu hangnaba yamna kanna honarami adubu trang hangnaba mafam adusu mahaki makhut aduna lamba fangamde Masdagi mahakna aroibada upai leroi haiduna khangbadagi mangonda yaramba thang adu loktoktuna car gi maningi sit adubu lenthalami adubu mahakna car gi maningi sit adu lenthatpa taragasu sit aduda yariba capsule mayamsing adu lenthatpa loraba matungda makhada yotna amu khanduna lerami maram aduna ma upai leramde masdagi mahakna trang adubu amu nungna suduna thugainaba yamna kanna honarami adubu masisu upai leramde maram aduna mahakna tawphom khangakraduna ahangba lamhang aduda mateng ninaba gidamakta help haiduna koilaw lawrami adubu mahakna mafam asida lawriba asi ahangba lamhang amu oibana karimta kanaba fangamde Masdagi mahak karimta kanararoi haibadu khangbadagi lawba adu tokthoga car adugi mamangda changami aduga mahakna toolbox hangtoktuna yengba matamdadi mafam adugi map ama yauduna lerami Masdagi mahakna khangame madudi makoina leriba mafam asidagi 1 mile chalakanda yum ama lei haiba asi 1 mile haibadi koina kilometer ama khara hena chalakanda yum asi leire haibani Maudagi ida adu mahak mafam aduda chatlaga help nirage haiduna khankhirami Maidagi idadu mahakna ngasai car maningdagi lokthorkiba oxygen tank ani adu mu puduna turen khongban aduda mulami aduga mahakna satellite phone adudagi duada mahak la airami matam aduda duana aina haigiba pochai sing adu pura bra haiduna hangami idana hoi oxygen tank adu budi pura aduga car gi trang adu hangba yadraduna car manungdagi car gi jekti poroktre harami adubo sumna hairingai cherak asida mafam asida aeroplane ama paiduna laami haiba aeroplane adubu unaba haiduna idana gidamakta mahakna mafam aduda chongduna lawraga lerami adubu mahakna lawjariba adu tadabida aeroplane adu mafam adu lanthokduna pairaga chakhirami Maudagi ida adu thawai nungaitana lepaga lerami adubu hojik mahaki mafam hentoktuna pairaga chakhre haiba aeroplane adu mu handuna mamai leiraga pairami Maudagi mahakna aeroplane aduna mahakpu unabane haiduna fire stick ama puthoga mahakna fire stick ki mai adubu chahanaba toromi adubu mahakna fire stick ki mai adubu chaaga makut thangkalaga onkhalakpa matamdadi aeroplane adu mahaki mafam adu hentoktuna pairaga chakhirami Maudagi ida adu asa pungba pungkai kairami Maudagi ida si hauji oxygen tank adu puthaduna ising adugi manungda kumbana fare haiduna mahak oxygen tank ani adubu paiduna ising aduda kumba horomi aduga hairiba matamatuda duana ida nang kaidaurage ngasai gai tumina leiriba ado ayakna kaubaga kumdagai haiduna hangami Maudagi idana su aigi inakta aeroplane ama pairakpagini mauda help nibagini harami Maudagi duana nahak hauji yamna thuna aigi inakta lao aigi oxygen ase objective loibaga chap manare harami aduga sumna wari sanaringai chere asida ngasagi aeroplane adu amu mafam aduda fire stick tagi mai kapthokiba adu ubadagi amu handuna pairami asumna aeroplane ase amu halakpa asida ida adu bab oihodraduna mahaki makhutna pairiba oxygen tank ama adu makada thadagraga mahaki makhut aduna aeroplane adu unabane haiduna help kidamakta makhut adu thangkatuna hairami adubu mahakna makhutna sumna hairabasu aeroplane aduna hojikti mahakpu udraduna mahak lai haiba si khangdraduna mafam asi landuna paikhirami matam aduda duana ise nahak yamna thuna lao aigi oxygen ase zero level da laikhra haklami
ꯑꯗꯨꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯒ ꯄꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯗꯥ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯍꯦꯜꯞ ꯅꯤꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯌꯥꯎꯔꯛꯇꯕꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯨꯝꯊꯕ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯝꯊꯔꯛꯑꯒ ꯗꯨꯋꯥꯗ ꯅꯍꯥꯛ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯍꯥꯛ 30 ꯁꯦꯀꯦꯟꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯅꯤ ꯅꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯥꯡꯉꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯝꯅ ꯀꯨꯝꯊꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯊꯛꯇꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯂꯤ ꯍꯥꯏꯕꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏ ꯍꯦꯜꯞ ꯅꯤꯔꯝꯕꯒꯤ ꯃꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤꯕꯅꯤ